First Ibudhou Soraren Kang Tournament Ngashidagi Kumbi Ward No. 7 APUNBA Nupi Lup na Sinduna Kumbi Awang KHUNOU LEISHANG LEIKAI MANDOP ta HOUKHRE Manipur gi nat ki oiba masana singi manungda ama oiriba ngasigi mirrors asida akawpagi irol nungda leikhibaga pangkhak oiraklaba kang masana asi mutkidana bagi pandamda Kumbi Ward No. 7 APUNBA Nupi Lup na ahanbo oina ngasidagi hauduna pangthokliba kang tournament asida punna kangkhut 15 na sarug yaduna mathang thagi tang manga fawba chathagadaba kang tournament aduda Kumbi Municipal Council gi Ward No. 1 dagina Ward No. 9 fawbagi manungda leiba ward singi ima singi kangkhut singna sarug yagani hairi ngasi ahoba numita sanakiba kangkut sing adudi Kumbi Ward No. 7 dagi Team A Kombinay kangkut amadi Team B sanamacha kangkut anina sanakibada Team B sanamacha kangkut na Team A Kombinay kangkut pu panjal mapangas tareta thoikri Tournament haudopagi thoramda social activists amasu oiriba 13 Manipur Legislative Assembly election da candidate ama oinaba thorang tauriba Moirangthem Mega Chandra Manipur Kang Association ki advisor G Purnachandra Vice President L Omnath amadi atai masak naiba miyoy kaya su sarugyaki